आकाशवाणी इम्फाल Ngangom Kiran na pau pajari ahanbad moroi pau ऐतिहासिक ओरब कंगला की नोंगपोक थोंग असि मुख्यमंत्री नोंगथोम बिरेन ना हौनबि मतुंग इन मियाम सिनख्रे हक्सेल मंत्री डॉक्टर सापुम रंजन हाइरी राज्य सिदा कैंसर ना नारब मियोसिंग मनुंगदा चादा तरा तरुक्ति ब्रेस्ट कैंसर ना नाई शिक्षा मंत्री थोनाउजुम बसंत कुमार ना हाइरी महिरोइसिंग असिगी अपुनब मिसिंगी चादा कुनमंगारोम दमक ओरबसु तुंगी असादि मखोइदा चादा चाम थमलिबनी मालम की हिंदी की नमित लाखपद केंद्र की शिक्षा मसुंग मपान थोरम राज्य मंत्री डॉक्टर राजकुमार रंजन सिंह ने याइफ पाउजल पिरकनी अमसुंग G20 वर्किंग ग्रुप ऑन ग्लोबल पार्टनरशिप फॉर फाइनेंस एंड इंक्लूजन की अहानब मिफोंग की प्लेनरी सेशन ngasi कोलकाता दा हौख्रे ऐतिहासिक ओरब कंगला की नोंगपोक थोंग असि मुख्यमंत्री नोंगथोम बिरेन ना हौनबि मतुंग इन मियाम सिनख्रे थोरम दुद वा ngangbada मुख्यमंत्री ना हाई कंगला की नोंगपोक थोंग असि गृह मंत्री अमित शाह ना हंदक मणिपुर लाक्तुना संगारंबा प्रोजेक्ट सिंग मनुंगदा अमनी कंगला की नोंगपोक थोंग हांगबसिदा प्रधानमंत्री नरेंद्र मोदी ना मणिपुर की मियाम याइफ पाउजल पिरदुना कंगला की नोंगपोक थोंग हांगबसिना शांति चौखटप मसुंग हेन नुंगाइब राज्य म ओइरसुना हाइना फोंदोरकिबसु लेरे मुख्यमंत्री हाई नौना हांगदोक्लिबा नोंगपोक थोंग असिदा IRB पर्सनल सिंग सेनगनी अदुगा कंगला की नोंगचुप थोंग थिंगजलगनी मसिगी मथक्ता नोंगपोक थोंग असिगा थंगनना लेबा मफमसिंग निंगथिना संगतनबसु होनारगनी नोंगपोक थोंग तारिब लंबी असि डबल लाइन ओंथोक्लगनी महाकना हाई लमदमसदा लेमिनारिबा अखोय खुनिमक अमत ओइबगी वाखलोंदा हिंगमिनगदबनी राज्य सिदा शांति सौखटपा मसुंग अमत ओइबगी सक्तम पुरकनबा सरकारना लेप लेटना होनारी मणिपुर की पुवारीदा नोंगपोक थोंग हांग बाहाइबदु थबक तो ओंथोक ngam lehanasु मुख्यमंत्री न फोंगदोखी इसले IRB सिंग गार्ड याम ट्रेडिशनल ड्रेस दा खोगी टुपी उप यारोय कोक्सेट तु तौरकान फजन सिदैदा ngaga थंगनी ngasiगी मतुंगदा नोंगसुप लोमदगी अखोय संगलरोय कांगला नोंगसुप थोंग थिंगनी अदुगा मी मचा मखोंग लंबी लैरिबदो अदुगी सननबा थमगा अदुगा गाड़ी नुंगली करी लाकपा सिदा थंबिरगा जगी खोंगना संगबा अदगी गाड़ी संगे हरगन अवांगदगी संगबा अदमाय तौरकान अखोय खितंग सन्नबी हाइबमसु याम लुबने अदने अखोय मणिपुर लेमिनै सै खादोकनबा यारोयदबा अखोय मैथै मरकसु सनामै चलिबसिंग गोविंदजी गी निंगिबसिंग अमतनी लोइना अखोय युम दमामागी पुन्न लोइना अयाम तौनबा गाकनी अखोय अम खाइदोंनबा अखोय सिंगुमसे सिंगदा लैरिबे सिनाउसिंगसु धर्मदु सही साम तरा कुंदंगाइरी हाना अखोयना मदुगी यौना होगबनी अदो माना पामगा चलिबा धर्मदो अखोय रेस्पेक्ट तौनरगा नुंसी सानना लेमिननबनी अमत ओइना चौखटमिननबगी वाखलदा तौजबनी हौनबि मतुंग इन कंगला की नोंगपोक थोंग हांगदोक्तुना मियाम सिनबगी थोरमदुदा मणिपुर की निंगथौ अमसुंग राज्य सभा की MP महाराष्ट्र लेशम सना जाउबा मंत्री सिंह अमदी MLA कैमरुम सरुक याकी हक्सल मंत्री डॉक्टर सापुम रंजन हाइरी राज्य सिदा कैंसर ना नारब मियोसिंग मनुंगदा चादा तरा तरुक्ति ब्रेस्ट कैंसर ना नारी टुगेदर वी राइज साइबर टीम दा इम्फाल की होटल क्लास ग्रांडे दंगसी पांगतोकिबा राज्य थाकी ब्रेस्ट कैंसर अवेयरनेस वर्कशॉप कम पैनल डिस्कशन अमा हौदोकपगी थोरमदा मंत्री ना हाई सर्विकल कैंसर ना नाब मसिंगदगी ब्रेस्ट कैंसर ना नाब मिगी मसिंग ना हेली लैना असि मरु ओइना नहा ओरिब नुपीसिंगना नाब थेंगनै लैना असिदगी गाक्तोकनबगिदमक असितप फिरप अमग लोइनना थबक तौबगी तंगाई फदबलै महांगना हाई फिबम मसि थेंगनबो होनबदा अना लायंगी लमदा थबक तौरिबा डॉक्टर हेल्थ स्टाफ अमसुंग फील्ड वर्कर सिंगी थौदांग यामना चाउई राज्य सरकार नसु अना लायंगी फिबम हेना फगदनबा लेप लैतना होनरी मेडिकल डिपार्टमेंट असि हेना फब डिपार्टमेंट अम ओहिननबो होनबदा डिपार्टमेंट असिगी मनुंगदा लैरिबा स्टाफ खुदिमकना पुक्सेल सेंगना थबक तौबगी तंगाई फदबलै breast cancer, cervical cancer, bone cancer, what cancer, hepatic cell, whatever. I don't know any impact I would like to make sure that the awareness doesn't stop within these four walls. At least for our state, it has to reach the border and at each and every corner. And to make sure that it reaches at the grassroots level, it is a responsibility. I would say the responsibility of the CMOs, and all, and at the grassroots, the ANMs, the ASHAs, they should be trained well so that the awareness and I earnestly appeal. Thoromadu the Mantrina workshop of the Saruk Yaki Singh the appreciation letter Yantoki.
Tharmaduda Health Director Dr. K.S. Sasikumar Mangang amasung makok thongba official kaya saruk yaki. Madugi mamangda Imphal gi akoibada breast cancer gi matangna miyamu bhab tahanaba paujel pu khongchit ama chatki khongchit adu lamphel fata laiba Directorate Office tagi hawarga Imphal kangchup lambi da salurba matungda amuk Directorate Office ta halakki. Khongchit adu National Program for Prevention and Control of Diabetes, Cardiovascular Disease, Cancer and Stroke na Rajagi Health Services amasung National Health Mission gi makhada pangthokpani. Siksa Mantri Thonazum Basanta Kumar na haidi mahiroi sing asi apunba mising chada kun mangarom damak oirabasu tungi asadi makoida chada chama thamlibani. Palace Compound laiba Manipur State Film Development Society gi auditorium da ngasi pangtokhiba Board of Secondary Education Manipur gi Golden Jubilee amasung mahiroi sing da chahi gi oina mana mathum yanthokpagi thorom da sark yaraduna Sri Basanta Kumar na hai board amasung siksa bibak na honariba sing asi aikhoi gi mahiroi singbu maru changba afaba tungi yumbiral ama oiraknabagi damakni maramaduna mahiroi singna mahi masing tambagi lamda hena thawai yauksinbagi tangai phadablai mahangna hai ngasigi numit asida mahiroi singna manamathum piduna pung thogaliba si hena phaba mahiroi amamam oiraknabagi damak makhoibu thongna hapnabani class 10 gi parikha asi mahiroi amagi punsida ihan hanba oina chobu competition ama saruk yabagi tangkak amani parikha asida mark yamna phangduna mai pakna bahona bagaloina hena wangba thaksingda mathang kakatna bahona gadamani Mantri na hai sarkar na sukan honabadagi raja sida mahi masing tambagi lamda anoba awan makya purak pahore asiguma tan pamasida mahiroi singasu kan honaduna tungi afaba yumbiral ama oina bohana si hainasu mantri na apil tauki. 21st century is the knowledge century ni hainari. So many things are coming. Artificial intelligence. Next 5 years the lakadar ba change se noina face the gudari ba class 10 pass toraga. 12th class, then graduation, lakadar national education policy, and the way the world is moving. Yamna thuna, speedy changes me amla. Last 50 years the change lakido. Adudagi hemna lakadar basahiya mangasle hengadori basina. In terms of speed of change, aduna masida yamna akoi aware bitai. You should be very very conscious, and you should be disciplined, and you have to be learning soft skills, teamwork. Tabiriba Pawase Akasvani Imphal dagini. Malam gi Hindi gi numit na lakpada Kendra gi Siksa amasung Mapan Thorum Rajya Mantri Dr. Rajkumar Ranjan Singh na yaipa paujal pirakli. Social media da thagat puwaro lamada Dr. Ranjan na hai aikhoi gi laibak asigi ima lol oiriba Hindi asi malam gi arib lol singi manung da amani. Masina Bharat ki Savitya, Kala, Sanskriti amasung dharma ga mari lainaba hiram sing amat oina punchindona thambada chawna mateng panglakli. Malam gi Hindi numit na lakpada laibak asigi miyam akanana raja sigi miyam da nungaiba amadi yaipa paujal pijari hairi. Tamenglong jila gi Toksam subdivision gi manung chanba Magulong village talaiba Mount Kisasi lam koifam ama oina ningthina samgut pinaba mafam adu gi khunja singna phongdorakli. Magulong village authority gi mihut hailu disungna aikhoi gi paumida hai Mount Kisa yengbulak pamiyo singna singdol tamna kakatna bohana bada khudong chadaba kaya mayoknari maramaduna singdol asit tab lambi gi khongna kakatpam saruk shambirabadi lam koibulak pamiyam da hena khudong chahangani Mount Kisa da laiba nungi surung aduda Freedom Fighter Rani Gaiden Liuna mahaki lotpam oibata natana mahaki thausil thaurang singi headquarters amasu oirami surung adu gi sangpham da hojik phawba makoina siznaramba bunker lairi mafam asiga koibada hongduna law uba u yanthatpa madi satan manasingba khunja singna thingli masigi matangda Magulung village authority gi mihut hailu disungna asumna phongdorakli asi khoina kuina pai pusingna khoigi lamgi damakta pairami do hojikti asi naning thoba khra di haure du tungina tourist ki misingsu marak ta dum toina lage adu asi ket ahanba ket nesi siguma ket tra ni panai duga asi tsapse khundegi khongna chapse 2 hours kuma chale adu angam bangak ta kabnina ekhoi khunni singna pambase tourism misingi damakta khra chapanongai ningai footpath kumadi yare gadi government da ekhoi apply to sira haina warati lawrebni lambi sikha sembi pame. All Manipur United Clubs Organization Amukona Nungtel Laima Nupil of Top Sifai Makalekai Kuchumnaduna Ngasi Lango Laiba All as Home the Chatuna Sana Tangabamadi Arumba Pirol Sing Mating Pankre Thormasi Sahi Kuding in a Pangtokpa Ahal Oiraba Singdangam Jabukudol Tawu Thorungi Sarukam Oina Pangtoki Banahari
Thoromadu Mukogi President Pairojam Nando Luang na hai all as home the Lariba Ahal Singasi Satiba crime amat Taurubagi Natraga Ishorga Sabno Ohin Banati Tangai for the Pivam Karadagi Makoina all as home the Sangjapam Logduna Laribani. Mangna hai hojik matamda masamasu oiriba singna makoigi ahlaman singbo tati tawina tawibagi sang hengelakli masi thaksi khasi amadi hauna launchat khangmada chawthok chaningai oiriba Manipuri khunai gi liklam chatpu khongoina bani haina lawi asiguma ahlaman singda tawhidaba thawong singasi aikoi punna wakal taminaduna lepa matam oire hainasu Sri Nando Luangna makhatana fongdoki. Assam Rifles के Chorasanpur Battalion Sindhunangasi Shanting L Village Nasa Mukta Abhiyan gi Makhada lecture program ama pangthokre thorom aduda sarukya ki Naharol Singda resource person singna drug amasung mayai kaba nisa gi amang masing khangan bagalonana larik lashu tamba masung sana khona bagi lamda hena thawai yaungna bo phum kya phongdokki. Assam Rifles ke Sangsad Battalion na Sadbamana thorong saruk ama oina Punamram Village Tangasi Ising Hapnaba Tang Sing Kusinakre Hairi. Amaromda Force Asigi Pundrai Battalion na Kakching Jilagi Umatel Bazar Dagingasi UNLF Kimio Amapare Assam Rifles ki Paun Hai Parbamio Edu Waikong Police Station da Sinakre. Manipur ki kala Sanskriti lamda sobu thawdang loromba Padmasri naba ware panalai khidabada Manipur Cultural Council na awaba phongdorakli lubasina thokpa cherolamada hai punsi ki aroi miku phawba lubasigi advisor oiramba oja naba ware panalai khidabasi mention ba ngamloroi daba chauba ahoba malehuragani Kala Sanskriti lamda tuan bamana kaya piduni kai kumnakraba saknairaba theater guru naba ware panalai khidabada All India Peace and Solidarity Organization Manipur State Council nasu thamoi shokna awaw phongdokrai. Bishnupur Jilla gi manung chanalaiba loktak project ki LLI Canal ani tengthokpa madi samjinbagi thabak athuwa matamna pangthokna ba CPI Bishnupur District Council na sarkar gi pungning singsilli. Council asi ngasi pangthokkiba mifam amada wafam asi takshina bawarip lauki. Lau pantha laktringi matamda canal ani asining thina samjinduna wafam adugi laumi singda lau panaba ising matam sana pinaba thabak paikat pinabasu takshin bahaina mifam aduna lepna ki hairi. Paradise Yunen Pungdongbam Pupuna Sinduna Chathariba Taret Chuba Pupu Cup Lissingani Kulumdagi Ngasa Sanakiba match samada EUSC Telona Tam FC B Sektabo Panjin Manga Amada Toikre Atopa match samadana YDCL A Pungdongbamna CSYOC Chalobu Panjin Amasino da Toikre Ahanba Trukpu Trophy Invitation Tournament King Sanakiba match samada Trukpu Nambola Masung GDC Tinungai Panjin Amamam Chanaduna Draw Chatkare Akasbani Imphal Pau Tabiri G20 Working Group on Global Partnership for Finance and Inclusion gi Ahanba Miphongi plenary session ngasi ayukta gi Kolkata da hokre Mipham da hodopu gi thoram da wangang laduna Kendra Tribal Affairs Mantri Arjun Mundana hai sakhu thorang gi thabak sing paikap matamda lamdam sing marakta thong manana paikat paibasi yamna muktangai phade Bharat na male masibu miyoiba gi hena naknaba mari laina lamdam ama oina sangot pa pami masung sangot pa gi thabakta maleng mipum khuding makna punna thodang yaminaba darkar oi Numid humni satharak pataratar Shubha Pravasi Bharatiya Devas ngasi loishilagani Madhya Pradesh ki Indore da pangtok loishin bagi thoramda Rashtrapati Draupadi Murmu na miyoi kuntareta Pravasi Bharatiya Samman mana piduni kai kumnaba utki manasi tuan ba laibak sina kunda laita adano laikraba Bharat masa singna laibak asigidam lauriba thodang singbu ikai kumnaba utuna pibani Aroibada moroyo pau amohanna ऐतिहासिक ओरब कंगलागे नोंगपोक थोंग असि मुख्यमंत्री नोंगथुम बिरेना हौंगनबि मटुंग इन्ना मियामदा सिनक्रे हक्सेल मंत्री डॉक्टर सापम रंजन हाइरी राज्य सिदा कैंसर नारब मियोसिंग मनुंगदा चादा तरा तरुक्ति ब्रेस्ट कैंसर नाई शिक्षा मंत्री थौनाउजुम बसंत कुमार हाइरी महिरोय सिंह असि अपुन मिसिंगी चादा कुनमंगा रोमदमक ओरबसु तुंगी असादि मखोइदा चादा चाम थमलिबनी मालेम की हिंदी की निमित्त लाखपद केंद्र की शिक्षा मसुंग मपान थोरम राज्य मंत्री डॉक्टर राजकुमार रंजन सिंह ने याइपो पाउजेल पिरकली अमसुंग G20 वर्किंग ग्रुप ऑन ग्लोबल पार्टनरशिप फॉर फाइनेंशियल इंक्लूजन की अहानब मिफंगी प्लेनरी सेशन ngasi कोलकाता दा हौक्रे पाउलो जरी